Handak pangthokkiba Lok Sabha Mikhalda inner amadi outer gi mirep anina mai paklakpa lengak asi yaningdabagi miyamna para macha ama tambiba hobani kumja lising ani kungateret ki general election dana achauba para ama tambigadoribani haina CLP leader Okram Ibovina Fongdokhre wafam asi Sagolband AC gi hanagi MLA Dr.Kh Loken Tamei AC gi hanagi MLA Kikhonbou Newmai ACSC maki hanagi ADC member Tadingnang Gangmai Ramwangding Abonmai MP Guang NPP gi active member RQD social activist Adam Tumai Manasan Ohangwang Achaubu Newmai John Chairena Mai Amadi Ramti Nelibu ngasi Indian National Congress da nauna changlakhibada party asigi luchingba singna harautayamna okpagi thoramda fongdokhibani Okram Ibovina makha taraduna Manipur da leiriba miyam tangdu leitana santi leina chaukat palamdam ama oiduna ekoi punna hingminnabagi wakalon leiba party hairagadi Congress party natana atopa party amata leite hiram kudingmakta punna faminaduna watanaduna tangdu leitaba lamdam ama puraknanaba hotnabasi Congress party natana yenglubada atopa party amata leiramdre loinana party asina ngasi faubada mioi amabu atamnana matam dugi Kanaba Lauraga Matung Inthokpagi Hainabi Leite Haiki Mahak Nahai Center Amadi State Asida BJP gi lengak lakpadagi ngasi faubada lamdam asida santi oina miyamna hingba ngamgani haibagi thajaba leite BJP da democracy gi wahantok leite makoi gi pandamdi namduna lengak semba makoina pamba maongda lengak chalaiba aduni hadak Manipur da pangthokiba Lok Sabha gi Mikhal gi result aduna ahanba para ama oiraga lakadoriba general election dadi Congress party na chauna BJP bu maitiba pibagi matam adu ngaiduna leiribani haiki COVID number mo India ki any state amata local body ki autonomous district council hoi bayai panchayat ki hoi bayai municipality hoi bayai election to kidaba state amata lairiba present government namta khomoba shri ibo binangawi lo machin khimani haijen bani karam ba state da COVID number mo ina Bengal hoi bayai UP hoi bayai COVID na angak public award da ne mo loine election to kiba Tripura su to ri akhoi ga yumtham na ba state jingse kari ginova sigumba democratic institution se paliba BJP government loina reason for what local body election si tok da BJP ko madala finance commission ki woro any hanla ko jingse moi manar ga lokho ba yadana ga tawribra ang to local body election ji BJP ko ba tawribra se kari maram ki no election tok da gi maram se democracy si lochal lagi hairibra adu constitution se segai rage amona igi hairibra masi sarkar song sengtu oba kum oba election tok da gi maram se baliba sarkar se center da pat ba sida pat se dagi dictator ki shasan hore hadaki 2027 sida deba ko ngai le ri deba Manipur praja sing se para asauba para mahani MP da para